ꯆꯥꯒꯦꯅ ꯁꯣꯝꯗꯩ ꯆꯠꯁꯦ ꯀꯥꯈꯠꯂꯤ ꯀꯥꯕ ꯍꯧꯗ꯭ꯔꯤ ꯋꯥꯔꯦ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯑꯦ ꯀꯩꯅꯣ ꯃꯇꯣꯟ ꯌꯧꯔꯦꯕ ꯅꯪ ꯃꯥꯒꯤꯅ ꯑꯀꯣꯠꯄꯤ ꯂꯧꯔꯦ ꯍꯥꯎꯔꯦ ꯆꯥꯊꯔꯦ ꯇꯥꯃꯣꯒꯤ ꯑꯀꯣꯠꯄꯤ ꯂꯧꯔꯦ ꯉꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯛꯅ ꯂꯩꯕ ꯆꯤꯡ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎ ꯆꯤꯡꯁꯤ ꯀꯥꯕ ꯂꯥꯛꯏꯅꯤ ꯏꯆꯥ ꯑꯅꯤꯒ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤꯒ ꯀꯥꯕ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯐꯝꯁꯤ ꯌꯧꯁꯜꯂꯒ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯇꯦꯛ ꯑꯃ ꯀꯥꯈꯠꯂꯒ ꯃꯣꯏꯗꯤ ꯃꯇꯣꯟ ꯌꯧꯅꯤ ꯑꯩꯗꯤ ꯃꯇꯣꯟ ꯌꯧꯕ ꯉꯝꯃꯔꯣꯏ ꯑꯩ ꯐꯝ ꯂꯩꯍꯧꯔꯅꯤ ꯃꯈꯥꯗ ꯃꯣꯏ ꯑꯅꯤ ꯀꯥꯖꯔꯨꯔꯁꯤꯅꯤ ꯑꯗꯣ ꯑꯩ ꯀꯣꯝꯕꯤꯔꯩ ꯒꯥꯔꯗꯦꯟꯁꯤ ꯂꯩꯔꯦ ꯁꯤꯗ ꯀꯣꯝꯕꯤꯔꯩ ꯒꯥꯔꯗꯦꯟꯅꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯝꯃꯝꯃꯦ ꯌꯨꯝꯗ ꯈꯣꯡ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯩ ꯏꯆꯥꯅꯨꯄꯥꯅꯦ ꯁꯦ ꯍꯥꯏ ꯇꯧꯔꯛꯑꯦ ꯑꯗꯣ ꯍꯥꯏ ꯇꯧꯔꯛꯑꯣ ꯇꯥꯃꯣ ꯍꯜꯂꯣ ꯃꯅꯥꯎꯗꯤ ꯍꯥꯏ ꯇꯧꯔꯛꯑꯣ ꯆꯣꯡꯗꯕꯤꯗ ꯇꯧꯔꯛꯑꯣ ꯍꯜꯂꯣ ꯆꯠꯄ ꯌꯥꯗ꯭ꯔꯕꯅ ꯌꯧꯁꯜꯂꯦ ꯆꯤꯡꯈꯣꯡ ꯌꯧꯁꯜꯂꯦ ꯁꯤꯁꯨ ꯅꯤꯁꯇꯥ ꯅꯤꯀꯦꯇꯟ ꯁꯤꯒꯤ ꯀꯣꯏꯂꯥ ꯊꯥꯕꯁꯤꯅ ꯁꯤꯁꯨ ꯅꯤꯁꯇꯥ ꯅꯤꯀꯦꯇꯟ ꯆꯠꯀꯗꯕ ꯂꯝꯕꯤ ꯁꯣꯝꯗ ꯀꯥꯔꯁꯨ ꯌꯥꯏ ꯁꯣꯝꯗꯒꯤ ꯀꯥꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯁꯣꯝꯗꯒꯤ ꯆꯠꯂꯒꯦ ꯁꯣꯝꯗꯒꯤ ꯆꯥꯒꯦꯅ ꯁꯣꯝꯗꯒꯤ ꯆꯠꯁꯦ तब काजी को मना हमें तू दो रे हैं जब को मोटर सुन लो कटी हो रे थोड़ा को ना कुछ बात ले का भोग दीवार है तंखाई चंजल है क्या नो Wah bro, ada bro. Nggak koda. Singgi lerang pada ini. Tôi nhồi đấy nó. Đủ đây mà tuần. Kogi unsai lambi koira thadab ju kumdar e karu re. Koila thabram dang kumge. Age. Con aku. Phải được gini mình mà nào. Aku tu yang ngam macam ni. Tak mau kau tak mau cinta dia teko. Ai tu tu ni. Tak mau.
Datang tak? Oh. Udah selesai dong. Yuk. Apa? Tu ni. Buka. Ini. Yang es krim cukup ya. Ini. Mesin sisi क्या पीनो? sisi cendro. Kulfi cendro. Ay kulfi lore. Kulfi kaya indah napa? Mai na kulfi lore. Alright, sadar. Kamu juga kulfi lore. Nah, potong ya kulfi saga. Miju lag belete han miju lete kanari cingkale kan tahu somna mega tabalam itu ini baru nilai ada. Ini sinbau boleh, kau dah halan ni. Ini sinbau boleh. Jadi ngasi ni, mana blog solution jarge, macam dan wire blog pun pulak jarge.